Manipur gi chingi mafam singda lairiba highway singda Namphuda road tax Godown tax Louribasi PR Leingak na Khudakta Handokadabani haina Justice Committee ki Chairman Joy Chandra Konthozam na taksilakli Justice Committee on Anglo Manipur War 1891 Martyrs and Freedom Fighter of Kanglei Pak amadi Ningthem Chaning Sing Luka Punna Khutchamna duna ining Thaukula Chandra Laikhidabagi Marfudarani Thoi Shubaning Sing Thoram ngasi JN Dance Academy da pangthokre loinana ning Thaukula Chandra gi saktam ama Kangla da khinbiu Anglo Manipur War gi landfam khudingwakta hailai katpa Yanaba Silchar Kalam Gilanfam, Kohima Kalam Gilanfam, Amadi Tumu Kalam Gilanfam Singh, Semgat Piu, Manipur Naning Tambamang Kibanumit, Lissing Amagachani Pan, Marfudra Mathoi, April Gitang Puntaret, Manipur Leingak na recognized Tobiu Haiba Demand Singh. Leingak ta taksin kre Justice Committee ki Chairman Joy Chandra Konthozam na makhatara duna lambi da Namphuda law kaina tax law bahaibasi India ge atopa state laite ngasi fawat tadri maramaduna thawong asi Manipur Leingak amadi Central Leingak na thokhan bani lamdam ama nungai hange chawkhat hange hairagadi matik chaba mihut mathautai Manipur furup kaya na khundaba lamdamni masida terrorist kharana Namphuda tax law ribasi maruoina Lairaba miyamdagi ithakpani aikhoigi paurauda kaigi mapal napi na tangi napigi mapal kai na tangi masi khangna chatlaba matamda Manipur tangtulai taba state ama oiba ngamgani aina mahele chatlagadi kangkhong chaigani haiki Indian superpower ni haina launari Pikraba kuki gi lamhen tu hen ba terrorist khara asi ngasi fawba loishanba ngamdaba haibasi Laibak Thibani, Malem Gimia Mangda Ikai Ningaini, Security Force Karadi, Chin Kuki Narco Terrorist Kimakada, Lady Bar Haibasi Hangbayaba Ama Oidi, Ngasisu, Chin Kuki Narco Terrorist Sing, Towning Batabakta, India Security na Yinglaga Lady, Aikoigi Mihut Sing, Tengnagadra, Natraga, India Leingak bu Tengnagadra, Yaknaba Tengnaba Ngamnaba Hositi, Yelho Furup Sing Amatoina Punsandaba Yade Haiki.